Akasvani Imphal, Ngangbam Nganthoi na pau pazari, ahanbada maruoiba pau. Manipurda nauna miyoi chani kunmanga COVID-19 positive oiki, miyoi kunmanga di handakta marki mikhal pangthokiba Wangoi amasung Wangjing Bidhan Sabha Kendra dagini. Sericulture Mantri Awangbo Newmaina hairi, serigi scheme sing ningthina paikhalamdaba beneficiary singi mathakta thabak laukhalagani, amasung Kendra na hairi, renewable energy gi lamda malemgi maruoiba company singna Bharata sel thadaba pamli. Laibak asina malemgi laisat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba miyo kyana sulantheng asida maipaknabagi damak Akasvani Imphal gi ipau gi khuthangda mipum khudingmakna araiba thawang ahum face mask uppa amaga phut taruk lapna na leinaba maimit amadi khut satoina hamdoktuna tarutanana thamnaba apil tawri tangkhul film gi saknai rabi actress Timi Lungharna miyamda COVID-19 dagi ngakthoknaba apil tawraduna hai Ahanba maktada Timi Lunghar aina miyambo khurumjari miyamna mipainariba nongmagi hengat leiba COVID-19 laina sidagi ngakthokpa ngamnaba aikhoi pumnamakna tangai phadana ingadaba niyom khara amuk hana ningsingjari yari makai yumdagi mapan chathokpi ganu tangai phadana chathokpa taragadi face mask kaubiganu mi amaga amagi marakta fit taruki social distance thambiyo Khud sa saponna toina hambiyo natraga hand sanitizer sizinnabiyo aikhoi punna COVID-19 ngakthokminarasi haibasi amuk hanna ningsingjabani Hauzik mapung oiba pau Manipurda haukiba pung kunmari da miyoi chani kunmanga COVID-19 positive oiba thengnakhi masigi manungda miyoi kunmanga de handakta maraki mikhal pangthokiba Wangoi amasung Wangjing Bidhan Sabha Kendra dagini Kendra ani asida pangthokiba targeted testing da makhoi asi positive oikibani Raja sida hauzik positive oiba apunba masing lising kulhumdoi subna taranipan sure haukiba pung kunmari da Imphal West Dila dagi miyoi ama laikhidabaga loinana laisat asina siba migi masing chani kuntrahumdoi sure hairiba matam asida miyoi chama marfudrahumdoi discharge tawkhibaga loinana hauzik phawbada naba phaduna discharge tawkhiba apunba masing lising taramapan chanipan tarahumdoi sure naba phabagi sangna sada marfutaruk dasmik sino taretni Sericulture Mantri Awangbo Newmaina ngarang Bisnupur Jila gi tongan mafamsingda leiba seri farmsingda chatuna yengsinkhre tungda pawmisingda wangangbada mantri na hai beneficiary singna paikhatliba thabakta apenba poi mangna hai integrated sericulture project ki makhada beneficiary singda masagi senthok lehanaba pandamda serigi masang mathum sing phanghali makhoina puthorakpa pothok sing sericulture directorate natraga fisabi singde yoli Sri Newmaina hai tongan ba bibak singi makhada matik saba scheme sing pirabadi beneficiary singna khudong saba kaya marum phangani sarkar na thadari ba scheme sing ningthina paikhataba beneficiary sing masak khangdokle amasung makhoi gi mathakta athuba matamda thabak laukhalagani haina mahangna phongdokhi khongsat aduda thanga gi MLA T Robindro na hai jila asigi moirang khunokda leiba sericulture gi beneficiary kuntrana kabrung sak pambi lising hubudra rom thakre haujiki matamda law uba amasung khawbada machine sizinnarakpa maramna miyoi kaya thabak phangdabagi khudongchadaba mayoknare maram aduna bibhag asigi makhada paikhatliba ISDP na miyamgi punsi mahing phagathanbada asoba mateng oiragani Imphal West Dila gi manungda leiba Wangoi SDO gi makhada leiba Municipal Council mangagi electoral roll sing phongnaba sem saba loire Wangoi iaro na thokpa cherol amada hai sem sariba electoral roll sing asida ming hapchinba natraga lokthokningba miyoi singna tha asigi kunmanga phawbugi mamangda office ta laknaba khanghalli Tamenglong District Headquarter Mayagi Forest Gate ta ngarang numidang pung 9 makhai adwaida lambigi khudongthiba thodok amada miyoi ani leikhidre aikhoigi Tamenglong Paumina hai laibak thiba thodok adu yangna thorokpa gypsy amana akutpa mafam amada tasinbadagi thokhibani thodok thokphamda miyoi ani sikhi aduga ani na sokhi Thawbal Police na ngasi nongalamdai pung ama taramdaida lilong haurebi meyadagi miyoi ama gari macha amaga konana faraba miyoi sidagi phangkhiba gari macha adu lilong jama masjid mamangdagi ngarang hurankhibani hairi tabiriba pawase Akasvani Imphal dagini Kendra gi Power New and Renewable Energy gi Raja Mantri RK Singh na hairi renewable energy gi lamda Bharat na singthaningai oiba thabak sing tawri amasung malemgi maruoiba company singna Bharat ta sel thadaba pamli
ahumsuba Global Energy Investment Meeting and Expo gi matangda Akashvani ga wari sanabada Mantri na hai haukiba sahi manga taruk asida renewable energy gi lamda lupa koti lising taruk chamri rom thadarakhi mangna hai solar energy manufacture gi lam pakthok chauthokna ba sarkar na thorang kya paikhatli summit asi tha asigi kuntarukta Pradhan Mantri na hudokani numinini sathagadaba mifam asida malem gi leiba khumbudara gi energy mantri sing amasung akhang ahi chani rom na saruk yagani Tara manga suba G20 mifamda Pradhan Mantri Narendra Modi saruk yagani Masidagi hauraga numinini sathagadaba mifam asi Saudi Arabia na sabapati oigani amasung mifam asigi hiramna Realizing the Opportunities of 21st Century for All haibasini Virtual format ta pangthokadoriba mifam asi sahi asigi oina G20 luchingbasingi anirak suba mifamni mifam manungda luchingbasingna COVID-19 laisat thengnanaba sem saribasing amasung mahusagi punsida amuk hanjal halaknaba wafam kaya khanaraba yai Pradhan Mantri Narendra Modi na ngasi Uttar Pradesh ki Vindhyachal lamdam gi Mirzapur amasung Sonbhadra jila da sagadaba Rural Drinking Water Supply Project ki jatra hungani project asigi apunba senpham na lupa koti lising mga chamnga yangkhai manga ni project asi tha kunmari gi manungda loisinaba pandam thamli project asina khungang lising ani chamapan merfudra manga gi yumthong khudingmakta toti sing phanghalagani masina jila ani asigi myoi lak nifuni thoirom kanaba piragani Project asi chalainaba amasung yangsinabagi Village Water and Sanitation Committee amasung Pani Samiti semle video conferencing gi khuthangda pangthokadaba thorom aduda Pradhan Mantri na committee amasung samiti gi members singa wari sanagani Imphal da ngasi phongba pause singi maroiba pausingi damak haujik Wahengbam Rajesh leire Rajesh Thagachari Nganthoi Imphal ngasi phongba pausi singi ahanba lamai da phongnariba pausingdi COVID-19 na positive oiba mioi chani kumapan thenaki mioi chama marfudra humdoi naba faki Wangjing tenta amasung lilongda target testing tokre haiba Sericulture Mantri Awangbo Newmaina beneficiary singna paikhaliba seri thabak yengsinkiba Shiksha Mantri S Rajena School singi phibam yengsinkiba Mikhal mirep oikiba mioi amana machanupa thokpa ama nongmaina kapada sire haibina chingba sing asini Mioi samanga gi pandamdu marphu yodana COVID test toki ekhoi khudimangna wakhal taminaramadi laisat asi thingba ngamgani haiba MLA Paunam Brojengi wafamna ireiba ki ahanbal headline chori Sanskrit tamangani haibasi aigi sumang sitna migi sumang sitpani haiba milal gi wafam Isel Express ki ani suba headline chori Popi thapagi matangda ground survey loire popi pambi yanthatpagi thabak hena kansilegani haiba IGP K Radhasyam gi wafam Imphal Free Press ki ahanba headline chori National Highway number Kuntratre Pauna Daba Numit Kunma Twini Su Kre Hibasina Pona Pangi Anisub headline Tori. Terrorism sponsor Toba Lebak Sing Tokhaina Tahanaba Amasung Terrorism gi Mayokta Amato in a Lep Naba Uparastapati M. Venkaya Naidugi Wafam Manipur Mail the form Tenere. Thawal Amadi Kaksing District e-vaccination blood sample collection Amasung free FMD and ISBQ vaccination Pangtokre Hiba Pauma Narugi Todangi and Kalkalam the Fongle. Crore Sahung Contrarintoi Lana Seasonagi Haibagi EDG investigation Okram Ibobina Manipur High Court anticipatory bail PBU Hajalakle Haibagi Pauma Huyelan Pau the Fongli. Kamjongi Harvelis Amana Masana Putoksaba Harbelgi Hidaksina Punsi Tem Sinabayabal Lainasing Pahali Haba Pauma People's Chronicle Gi Anchor Kalam the Fongli. Amit Sagi Manipur Concert Manunda Indo Naga Pistoki Wafam Namapung Oina Kanarabayai Haba Pauma The Morning Bell the Fongli. Manipur ngarang anirak yuar haki haiba pauma Sangai Express English the phongba thenare Law sangam amada phobot nipu hena thokle haiba pauma Sangai Express Manipur the phongli Lokta ki ngami singa khusiam gi oiba khudong thiba kaya mayok nari haiba BJP gi spokesperson M Asni Kumar gi wapam pongna from the phongle Raja sa sayom phom kaitel pak chakthorokli adubu sa hapham amata leitri haiba pauma Imphal Free Press ki anchor kalam the phongle Imphal gi lambi khara semlaga Manipur gi lambi thongpai haiba yaroi haiba pauma Isel Express ki anchor kalam da photo ga kona na phongli Nganthoi Thagatsari Rajesh loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khutsa amadi maimi tarutana na thamba haiba asamba thawong ahum asinga na chatpinaba amuk hana ningsingjari aroibada maroiba pau amuk Manipur da nauna miyoi chani kunmanga COVID-19 positive oiki miyoi kunmanga di handak tamar ki mikhal pangthokiba wangoi amasung wangjing Vidhan Sabha Kendra dagini Sericulture Mantri Awangbo Newmaina hairi Serigi scheme sing ningthina paikhalamdaba beneficiary singi mathakta thabak laukhatlagani amasung Kendra na hairi renewable energy gi lamda malemgi maru oiba company singna Bharata sel thadaba pamli Paulo Jare